पाउसेदी युमफम ओइबा मरुइबा पाउ खराब दे तौजरी मथौ मसा खंगदबा SBI बैंक सिंगदा मिटियंग थमलगनी UDO मथौ मसा खंगदबा SBI बैंक सिंगदा मिटियंग चंगबा हावरगनी आइना यूनाइटेड डेवलपमेंट ऑर्गेनाइजेशन UDO ना फंगदोरगले UDO गे सेक्रेटरी बुयामयुम लेकटलीना थादोरकपा चेरोल अमना हाई मणिपुर लेरिबा स्टेट बैंक ऑफ इंडिया SBI सिंग मरुइना इम्फाल एरिया दिगी लापथोकिबा बैंक सिंगदा UDO गे म्यूट सिंगना यंगसेलुबदा मथौ मरम चाना तौदबा क्या थेंगनरे बैंक सिंग मतम वालिंगैदा लोनसिनबा अमदि बैंक मरी लेनबा थबक चिंग दपथरगा कस्टमर सिंग दा अवाबा गया पीबा उबा फंगे खंगनबा मी खरागी खुथांगदा थबक तहनद्रबदी ओइदबा अमदि थबक कोमनबगिदमक ATM लोनसिनबा नत्रगना मथौ तहनदबना मियामदा अवाबा गया पीरे मेडिकल इमरजेंसी का मरी लेनना सेल थुंगी दरकार ओइरकपदा मनांग नकपा बैंक सिंगदा मतम वालिंगैदा लोनसिनखिबा अमदि ATM मथौ तौदबना मियामना अवाबा गया मयोंगनरे बैंक की मरम का हेन खंगजदब अहलमन अमदि इमा इबेन कयादा बैंक की ऑफिशियल सिंगना इराई लाइन लोशन किबा याब थबक सिंगदा अजिनबा पीबा अमदि मतम चंगन बना अवाबा कयासु थेंगनरे SBI सिंग मतम वालिंगे द लोशन बगी RTI थागे बसु लेरबने अमदि मदुगे पाउखमसु लाखरबने कस्टमर संग याब मतम लोइद्रिंगदा बैंक खरादा कस्टमर संगनदबगे मतिक चाबा खुंदब जंगदम UDO दा लई बैंक द थबक तौरीबसिंग मयोक्ता आइन की ओइबा थबक थोरम क्या लौकटपा यारबसु मखोइसिंग असि येलौमी ओइबा अमसुंग मखोइगी प्रोफेशन दा अपनबा क्या लाकदबा मरमना लौकदबने अदुबा मतुंगददि मणिपुर की SBI बैंक सिंग दा UDO ना बियंग थंबगा लोइनना मथौ मरम चाना तौदबा बैंक ऑफिशियल सिंग मयोक्ता आइन की ओइबा थबक थोरमसिंग लौकटकने बैंक की हायर अथॉरिटी सिंग नसु इम्फाल दगी लापना लेकिबा बैंक सिंग दा मरक मरकता चटलगा मथौ मरम चाना तौरिब्रा हाइना सेक्शन बियो नगलम रोमदा लिसी प्रिया कांगुजमदा लेमजनिंगाई ओइरबा TN खोसुम मेमोरियल अवार्ड 2020 पीखरे मसागी सही मपन खक्ता ngaiyarbaju mahakna climate change thengnaba lawriba malemge thaudang asibu sakhangbo oina manipur dagi haukibi mitai chanu lisi priya kangujamda lemjringai oiraba TN khosu memorial award 2020 handak sahi gi oina mangonda ngasi pirakre award asi malemge phawraba environmental scientist Dr. Trilo की नाट खोसुना तौरम थबकसिंग अदु सिंथादुना लेहौननबा निंगसिंगबना असे कुमजा सोक लिसिंग अनि मरी द लिंखटखिबने अवार्ड असिदा सेलगे मना लुपा लाख अमसु यावरे mana asi sahi kudingi thoidok hendok pathabak tawba scientist nadragana environment kanana bahunariba masak naiba mioi khaktada Asoka Trust for Research and Ecology and the Environment ATRE na pibane ningsing bajai Dr. TN Khosu asi kumja sok lising amaga sapan marfugani thoida India lega ki ahanba environment secretary oina su thau purame magna Indira Gandhi na prime minister oiringi matamda India ki environmental policy chembada mapung oiba thaudang kya lokhe aire mana asin environment kanana bahone riba mioi nadragana organization adu da hena pungning thogatna ba pibane lisi priya na mana ase phangba khwaidagi sahi yamdaba mioi oire mamang taba ming lairaba Sonam Wangchuk Mina Subramaniam na singbada pigre academy asina su thoram adu da PhD graduate chingda degree sing su yentokhi Maragasida foreign gi churut packet lising taraga taret chahunga loinana mioi ani thobal CDO amade nongpok sangmai police na phagat khre ngarang no bidang pung mapan rom tawada thobal CDO amadi nongpok sangmai police station na yamlaba foreigner na saba churup sing phagat pa ngamkhre haire police lagi phangba paw amana hai pharaba polam sing adudi ruidi river foreign made cigarette packet lising taraga taret chahum Dijaram black 20 MYO packet lising nipan chamri umpune polam sing asi mai kathenda thiba humbagi thabak chathabada phaba ngamkhibane haire ba polam sing asiga loina na jaripok malom aning laikai dagi MD Amin Khan sahidi phu apokpa laikhidaba MD Hasan amade Somrai village dagi thotrai chan singlai sahi kungane pan apokpa laikhidaba haumi singlai koba mioi ani phagat pangamle haire polam sing asi tongan ba angoba masugi gypsy ani da purakhibane phagalaba mioi ani asiga loina na polam sing asi custom preventive force ki SB da sinagragani aina pahosina haire COVID-19 ki matang da PM ga state sing ki chief minister ga virtual meet pang thokre ngasi prime minister Narendra Modi na ngasi Bharat ki state sing ki chief minister sing ga video conferencing ki kuthang da COVID-19 ga hauji kori ba phibam ki matang da khanan aina gre meeting adu da home minister Amit Shah health minister Harshvardhan Rajasthan ki CM Ashok Gehlot West Bengal ki CM Mamata Banerjee Maharashtra की CM उद्धव ठाकरे छत्तीसगढ़ की CM भूपेश बघेल अमदी गुजरात की CM विजय रूपानी सुसरविया के कोरोना वायरस की ओरिबा फिबम सिंगे मतंग द प्राइम मिनिस्टर ना स्टेट के की वर्चुअल मीटिंग के हमरों पांगथोक तुना लागले
लेबाक की ओइना नुमित खुदिंगी कोविड-19 की केस मसिंग असे लिसिंग यांखै की मथक्ता नुमित खुदिंगी लाइखे अदुबो सारगी माफम खरदति मसिंग का हेनगलक्तुना कर्फ्यू ने चिंबा चेक्सिन थौरांग क्या लौखलकले वीडियो कॉन्फ्रेंसिंग के खुथांगदा पांगथोकेबा मीटिंग अदुगे लोइरकपदा प्राइम मिनिस्टर ने स्टेट सिंग सीएम सिंग अमदे मरी लेनबा सिंगा वैक्सीन यंथोकनबगी मतांगदा खन्ना नैनखे कोरोना वायरस की वैक्सीन फंगलबा मतमदा मतम चाना मिपुम खुदिमक्ता यहोनफंग गमनबा थौरांग सिंग सेंट्रल गवर्नमेंट पाइखले भारत की ओइना वैक्सीन कैंडिडेट मंगा एडवांस स्टेज लेरे मसिगी मनुंगदा मरीदे फेज अनि अहुम ट्रायल चथरे गसी यूनियन होम मिनिस्टर ना पिरकबा अपडेट की मतुंग इन भारत की ओइना अनोबा कोरोना वायरस लिसिंग कुंट्राग तरे चांपन तराग महा थेंगना की बगत लोइनना अपुनबा मसिंग लाख मरफुद्रा मथोय लिसिंग हुमराग तरे ओइखे रिकवरी मसिंग लाख मरफुगा तरुक हेले नुमित मंगानी फावबा की मनुंगदा आईएसबीटी की लंबी सेमद्रबदी थिंजिलगने ngasi tharaga numit mangani phawba ki manungda singmairongi ISBT mamagi lambi paring asi lainga kamadi mari leina basingna semjin dabatar badi thingjilagani aina singmairong development organization na wamang jalakle lambi asi matam koina semjin bide aiduna ngasi organization asi ki thawmi singna lambi thatuna protest tawkhe protest asi da sarugya ki organization ki president brahmachari mayum abhishek na pawmi singda haike ngasi ke khongjang asi chingmairung ki club ahum yauna club mangana punchillaga sanghin bani covid ki asuk waraba matam asida lambi asi ki phibam asuk yamna phatre lambi asi phattabana na ke ta tariba miyam amade chathok chasin tawriba singda aduki matik saitheng phangle aduna laingak na lambi asi semrakra haiduna yenglaga lakhibani adubo laingak ki maikai dagi lambi asi sembage plan amada leidabagum tawre maramaduna ngasi dagi numit mangani phawbagi manungda lambi asi sembiraktrabadi lambi asi thingdinana baware plaurakpane lambi asi covid hek haurakpadagi phathana lakhibane thawbal amadi lilong police ki team gi operation da drug ka korena nupi ama phare akang napa pau ama phangbadagi ngasi ayupung mari minute tararom tabada thawbal police amadi lilong police ki team na lilong turel ahanbi upak thong mathakta leiba MD Rafizunet Elias Rafi sahini phugani doi apopa laikhiraba aji karimudin gi jumda thibo humbagi operation chathakre operation aduda jum adudagi drug ka konana drug kaya ka loina Rafizutin gi loina be ibesa sahi kun gama pan churabi mi asi phare mangodagi lokhubagi hidak bopirek code side of likely kuntra gamanga yauba cartoon box ama mobile ani phangle mahak makha tana wang pahong chathana pali long police ta sinagre amromda ngarang nubidang pung mapan rom tabada Thawban police commando na foreign med jurat amadi hidak managi yamlaba polam sing phagat pangamkhre atop pau amadana Tarun Gogoi na laikhidabada MPCC na awaba phangdokre Congress ki veteran leader amasu oiriba Assam ki Hanagi Minister Tarun Gogoi na laikhidabada Manipur Pradesh Congress Committee MPCC na awaba phangdokre hiramasi ki matang nga CBT rotel iba Congress baponda MPCC ki President Moirangthim Okhendro na Siar lugduna nungthil pung ahum tabada awaba phangdokpagi mifam ama pangthokre aire mifam aduda CLP ki leader su oiriba Manipur ki Hanagi Minister O Ibobi CWC ki member gaikhangam su saru yakhe mifam aduga mari ainana Ibobi na Tarun Gogoi bu matam sangna oirakiba Minister oirakiba misakamani aina sing thabaga loinana experience leiraba administrator amani aike mifam asida saruk yakhi basina laikidabagi mafamda minute ani tumina leptuna awaba su phangdoke panbaya badi Tarun Gogoi masagi sahi marfuga mari rom sokre mahak ngarang COVID-19 na maram oiduna Guwahati Medical College and Hospital layang bangamdana laikidabane maragasida Manipur Melgi office maina sakre crore amarungi lan thum mangkre Uripok ningthau khongjam laikada leiba Manipur da nungtigi English ta phongba pause Manipur Melgi office jauna tent house ngasi nungthil maina tumna sakre maina sakiba asida lupa crore amarungi mansang mangkre aire pause asida phangba pau amada mai sakwa thaudok asi short circuit tagi oramba yai aire mai sakle haiba pau tabadagi fire service laktuna mai sakliba atu kanna ba khodaki aire bung ahum rom chupna mai adu kanna ba khodaki mai sakba aduda alto car ama auto rickshaw ama two wheeler ahom power generator ahom computer tara rom na chingbasing ni haire aroibada content sing asigi maru iba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yangbiri pupuna mapo dhagajari loinana channel asina domda kanarabadi subscribe like and share to bakau biganu puna mapo amuga na dhagajari